Akasbani Imphal, Wahengbam Rajesh na pau pajari, ahan bada maruba pau. JDU digi toktuna BJP da yaukraba MLA mangabu, State President Srimati A. Sardar Devi amasung Mukhyamantri Nongthomam Birena taramna okre. ICIVH ki matang da pangthokiba workshop da ukrul amasung Kamjong jila da ICIVH ki chang wangkhalakpada nungnang ba phongdokre. IIT na education amasung technology ki lamda balan tawba ngamba adu malem da sakta ali haina Rashtrapati Draupadi Murmu na phongdokli. Lebak asigi khwaidigi wangba civilian award Padma award lising ani kulum doigidamak ming pisilapig matam tha asigi tara manga phawa sangdokle amasung Bihar da brajata badigi mioi tara tare sire mioi taruna asok apan nangle. Janata Dal United gi toktuna BJP da yaukraba MLA mangabu ngasi Nai Delhi da Dolgi State President Srimati A. Sardar Devi amasung Mukhyamantri Nongthomam Birena taramna okre. BJP da yaukraba JDU gi MLA sing adudi Thangmaiban Kendra dagi karakhiba Khumukchom Joy Kishan Singh, Ngursanglu Sanate Tipaimuk Kendra, Muhammad Asabuddin Jiribam, Thangjam Arun Kumar Wangkai amasung Churachampur Kendra dagi LM Khauteni makhoi ngarang BJP da punna changlakibani. Social media da thagatpa warol amada Mukhyamantri Nongthomam Biren hai haukiba chahi khara asida MLA sing amasung maruiba miyoi kayana BJP bu saukatuna lakli masina takpadi Pradhan Mantri Narendra Modi amasung Dolgi National President JP Nadda gi lising makada paikaliba thabak thoromchingda miyamna thajaba thamlakpadagini. MLA mangana BJP da yauropada Manipur Vidhan Sabha gi Adhyaksa TI Saitabhatana ayaba pikre masigi matangda cherolama tokre. Manipura hojik JDU gi MLA amakaktamak ngai haure. Ningsing bayai Bihar da Nitish Kumar na BJP hundoklamnaga Tejaswi Yadav ki Rashtriya Janata Dal Congress amasung atay dol singa kusam aduna Bihar da anoba sakar ama semkraba matung khongthang asi lakpani. Handakta pangthokiba Manipur Vidhan Sabha gi Mikal da Janata Dal United na sit tarukta mai pakibani. Manipur gi JDU gi MLA singna BJP da yaukraba matung BJP gi luchingba amasung sangsad sadasya Sushil Modi na Bihar gi Mukhyamantri da karem nabagalonena Manipur amasung Arunachal Pradesh gi JDU mukta oile haiki. JDU gi MLA manga BJP da yauropada Power Mantri Thongam Biswajitna nungaiba phongdoroli. Social media da thagalakpa warol amada Shri Biswajit hai Pradhan Mantri Narendra Modi gi luching makhada Raija sigi chakot thorangsing paikatuna Pradhan Mantri gi anoba Manipur amagi manglan adu mangphauna hanaba punna honaminarasi. Modi @20 Dreams Meet Delivery haibat lairik asigi matangda khananene bagi thoramama United College Lambung Chandel da pangthokre. Lairik asi tongan ba lamsing da lairiba mioi kunma thoina Pradhan Mantri Narendra Modi na Gujarat ki Mukhyamantri oirakpadigi mahaki chahi kungi punsi asigi matangda iba lairik ni. Ngasigi thoramadu Rai Sabha gi MP Maharashtra Laisemba Sanajawba saruk yaki. All Integrated Teachers Association Manipur gi makhada ngasi nini chanba oina Raija sigi jila khudimakta oja singna khongjang changsingkre. Khongjang asi Raija sigi zone 13 makta chathaki hairi. Tamenglong jila gi manungda laiba oja singna ngasi nini chanba oina ZEO office Tamenglong mamangda wakat mifam phamkre. Raija gi Education Bibagna Integrated oja singi thagi tolop anoba account amadagi pigani hairiba wafam adubu yaningdaba phongdoktuna oja singna khongjang asi changsilakpani. Central Board of Secondary Education, Council of Higher Secondary Education amasung Board of Secondary Education Manipur na lawba parikha singda mai paklaba Bishnupur jila gi Maibam Chining gi mahiroi sing opgi thoram amang ase Maibam Chining maning laikai da pangtokre. Thoromdra saruk yakiba Shiksha Mantri Thonawjam Basanta Kumar singna mahiroi sing adubu pungling tawatki. Sarkar gi asoiba lau singu thoksil thorangna laumi singna labukta mai onsing ningindre haina Manipur laumi lupna hairi. Lup asina thadorpa cherol amada hai lofong kyada aroiba tangaki oina sijinagadaba urea har pangdabagi wakat pukhonarakliba asi kohnaba mari leinaba District Agriculture Officer singna matam chana honapam toi hairi. Tabiriba pawasi Akasbani Imphal degini. ICIVH ki matangda malengi body ama oiriba United Nations AIDS na ICIVH pu ingkumja lisingani kuntra fawbugi manungda pungut mutanaba pandam thamli. Adomoinamak Manipur gi Ukrul amasung Kamjong jila dadi ICIVH ki chang hengalakli.
Wafam asi Ukrulgi Salom Lodge Conference Hall Kellen Toksom Trust amasung Manipur AIDS Control Society Max na sinduna HIV AIDS Prevention and Control Act listing ani taratare ki matang da pangtokpa nomagi oiba media workshop ta phongtokibani jila ani asigi journalist singna saruk yakiba workshop adugi matang da aikhogi ukrul paumigi paudam ama HIV AIDS eliminate taunaba UN AIDS na 2030 sita target thamkharshu okru amasung kamchong zila ta HIV AIDS machine si hanthatana leiri ningsingbe yai okru amasung kamchong zila si Manipur ki HIV AIDS high prevalence district mapan ki marakta yawi Manipur AIDS Control Society ki report ki matung yin na zila anisita continuing upward trend leiri pasi maru waina random availability of drugs leibaki intravenous drug users singna spread taupa amasung heterosexual relationships in a nehai which says zila anisita people living with HIV AIDS machine se 1250 waina leiri upward trend kaya leirushu Manipur AIDS Control Society ki makhada district AIDS control unit singna hanthanaba khongchat kanna hotnaba hauri Akashwani Imphal ki paw kitamak ukru tagi sorting shimre Drug ki समस्या लांथेंगनबगी matangda nomagiwe workshop ama District Training Center Hall Tuibong Churachandpur ngasi pangthokre District Legal Services Authority Churachandpur na Churachandpur District Bar Association ga khusam naraga sinba workshop adda High Court of Manipur gi judge amasung Executive Chairman Manipur State Legal Services Authority Justice MB Muralidharan High Court of Manipur gi Registrar General Srimati Golmel Gaiful Silu Saruk Yaki Thoromdi wangang mada Justice MB Muralidharan hai drug ki samasya na maram oidna samas asda nupi angang lalonba nupi sing namja namtekpa imung manungi samasya kya tholokpada natana HIV sandokpada chawna mateng oiri manghai tongan ba stakeholder singa loinana miambu bhap tahanba khananena ba workshop amasung laim bagi thorom sing pangthok phaibasi yam namak tangai phade Mangnai Raja Sigi District Legal Services Authority Singidamak Legal Services to the Victim of Drugs Abuse and Eradication of Drug Management Scheme lising anitara mga semle. Nupi da sataba miyot minay da siya na ba miyoy sing ahak patsirak pinaba all Manipur nupi marup na dabi tauri. Nupi marup na tadoro pa chero lamadahay sangsan na sina matam kaya dagi haw na nupi da sataba miyot minay loysuluhay do na sarkara dabi taw do na lakpani. Crime Against Women's ki matang da nupi marup na tahasigi tarukta BT Road Imphal layba irabot babanda kananay na bigi mipam amasu pangtok kani hari. Manipur gi oina ngasi Imphal West amasung Bisnupur jila digi miyoy taret naw na COVID-19 positive oiki punna sample samri taruk test tawbada miyoy taret adu positive oiba thenakibani positive oibagi chang chada ama dasmik taret ni masi tharaga hauji phawbada positive oiba apunba missing lakh ama lising kunthra mapan chatret kunthra mathoi sure COVID positive oiba miyoy naw na sigibagi paw leite adumai namak laichat asigi hauji phawbada leikidaba missing lising ani chama nipu taret chure COVID positive oiba miyoy tara mga naba phakibagalonena naba phaba apunma masing lakh ama lising kuntratre changwa kunipan chure naba phabagi changna chada marphudani pan dasmik mari anini housing active case yankai taruk leiri Amaromda Manipur da ngasi miyoy lising ama chatruk humpuritoy COVID vaccine kap ki bagalonena rises da hauji phawda miyoy lakh kuntra mathoi lising marphudra mathoi chani marphudra mga COVID vaccine kapkre masigi manungda miyoy lakh ani lising nifunipan chamapan marphu mga na precaution dose oina kapkre Azadi ka Amrit Mahotsav Palan Thauranga Mari Lenana Nehru Yuba Kendra Sangathana Sinduna Leibak Asigi Nehru Yuba Kendra gi Jilla Chatruk Kulumdoida Yuba Utsav Youth Festival September tha manungda pangthokadori Thaurangi manungda layakpa sereng chamdamnaba Cultural Festival Declamation Contest na singba yaugani Thauram masida sahi tara manga digi kumapan phawbugi manungda leiba nasing sharuk yaba yagani hari Jilla thaki changdamnabada khangatlaba miyoy ani raija thaki Yuba Utsavta sharuk yagani Masiga Mari Lenana Nehru Yuba Kendra Thawal na thasigi taratreta Thawal amasung Kaksing jilagi oina district level Yuba Utsav pangthokani hari Writers Forum Imphal amasung State Kala Academy anina punna senduna Raija Thaki quiz amasung seireng thiba changdamnaba Manipur Hindi Parishad Imphal da ngasi pangthokre class 10 amasung 9 gi seireng thiba changdamnaba aduda Sisu Nistan Niketan gi Gary Rajkumari na ahanba taki class 11 amasung 12 ki written quiz competition dana CC Higher Secondary School gi Nitish Kaisamna ahanba taki hari
Churachandpur Battalion Assam Rifles na Manipur Police ka loinana jila aski pi kongkai mayagi Bharat Myanmar ngangkai paringdal laiba Kaukhul village dagi ULLF ki masana masabo Lance Corporal ni haijaba mioi ama ngasi fare hari Security Force ki kangbu asina chathakiba operation da mioi edu phaba ngangkibani amaromda Loktak Battalion Assam Rifles na Churachandpur jila da laiba Civil Society Organization singi miutsinga ngasi security mifam ama pangthokre Manipur, Assam amasung Nongchup Bengal na yumbu oiduna haujik chachariba chama kuntra matoi suba Durand Cup football gi ngasi Imphal gi Khuman Lampak Sports Stadium da sanakiba group sigi match amada Army Red na Hyderabad FC bu panjil amasino da maitiba pikre Kolkata gi Kishore Bharati Stadium da haujik group gi match amada East Bengal amasung Mumbai City sanari Ningtokaban numita group sigi aroiba match oina Imphal gi Khuman Lampak match stadium da Neroka FC ga Chennai FC ga numidang pung tarukta sanagani Khuman Lampak Artificial Turf ta chathariba Moirangthem Ibobi Memorial First Division Football League ngasi sanakiba match ta SSC sector na NIVSO kaibibu panjil amasino da thoiki Bishnupur Mini Stadium na chathariba ahanba L Itomcha Singh Memorial First Division Football League Tournament ta UFC Bishnupur na OSA oinambu panjil anisino da thoikre atopa match amada KYVO na KYSC bu panjil amasino da thoiki Akashvani Imphal dagi pau tabiri Indian Institute of Technology IIT na Education amasung Technology gi lamda Bharat na tawba ngamba adu malemda sak takle haina Rashtrapati Draupadi Murmu na hairi IIT Delhi gi sahi humpu surapa Golden Jubilee thorom loisinbada wangang aduna Rashtrapati hai IIT sing asi Bharat ki oina yamna chokthok chaningai amadi malemda awanba lagliba asida Bharat ki oina makoina chawraba thaudang lauri IIT ki faculty amadi alumni singna malemda Bharat ki brain power adu uthokli malemda hojik ayinga gi khalda awanba ama lagliba asi chawna singnaba amani hairaduna Rashtrapati hai sakholagliba leibak ama oina amasung mi khwaidagi masing yamna leiba leibak ama oina Bharat ki semilon chawkarhanba haibasi yamnamak tangai phadaba ama oirakli marumaduna fossil fuel sing seasonabagi mahuta renewable energy sinabat thoksil thorang hangdokpagi tangai phadaba lagli haina Rashtrapati na makha taki Leibak asigi khwaidagi wangba Civilian Award Padma Award lising ani kulumdoi gi nomination file torpagi matam tha asigi tara manga phawba sangdokle Griha Mantraloin hai Padma Award ki damak nomination amasung Prasab Singh Rashtriya Puruskar Portal gi khutangda online oina logani manasi mathang sahi gi Ganatantra Divas palan tharomda lauktokani Padma Award Singh Padma Vibhushan Padma Bhushan amasung Padma Shri asi misam da piba leibak asigi khwaidagi wangba manani Inkumja lising ama chamapan yangkai marida lingkiba mana asi sahi kudingi Ganatantra Divas numita lauktoi Arts, Literature, Education, Sports, Medicine, Social Work, Science and Engineering, Public Affairs, Civil Services, Trade amasung Industry gi lamda haitoi singtoreba khangatlaba mioisingda mana asi piduna lakli Bihar da Barjatabadagi Raijadugi tongan tongan mafam singda mioi tarat sire mioi tarukna asok apan nangle khwaidagi yamna angang ahum yauna mioi manga Gaya jila da siki aduga mioi tarani thoina Bhojpur Aurangabad Jehanabad Kaimur amasung Rohtas da siki bani Thodok aduda mioi kya leikidaba adubu nungaitaba phongdokpaga loinana Mukhyamantri Nitish Kumar na leikidaba singi imun manungda lupa lakh mari piragani haina lauktokre Brajatarapa matamda miyamna section-naba amasung yariba makai yum manungda laibinaba Mukhyamantri na appeal tauri Kendra gi Heavy Industries Mantri Dr. Mahendra Nath Pandey na COVID-19 gi vaccine kapa yarba mipum khudimak vaccine kapthoknaba appeal tauri BJP ki Parliament Pravas Yojana gi sharuk ama oina Telangana gi Urban Primary Health Center gi pibam yengseladuna mantri na hai COVID-19 gi vaccine kapa yarba lebak asigi mipum khudimangna yariba makai vaccine dose huna kapthok pigadabani aroibada maroiba pau JD dagi toktuna BJP de yaukraba MLA mangabu State President Srimati A Sarda Devi amasung Mukhyamantri Nongthomam Birena taramna okre ICIVH ki matangda pangthokiba workshop ta ukrul amasung Kamjong jila da ICIVH ki chang wangkhalakpada nungnangba phongdokre IIT na Education amasung Technology ki lamda Bharat na tawbangamba adu malemda saktakli haina Rashtrapati Draupadi Murmu na phongdokli Laibag asigi khwaidagi wangba Civilian Award Padma Award lising ani kulumdoi gi ming pisilapagi matam tha asigi tara manga phawa sangdole amasung Bihar da Brajatabadagi mioi tara sire mioi taruna asok apan nangle Paulo jare